IPAC TV News na adom butaram na uksari. Manipur Sarkar की फॉरेस्ट डिपार्टमेंट से फॉरेस्ट की ओइमा फम सिंगाक सिना बनी हाइदुन याम लेब सिनफम सिंग तोइन काइथुली बनी अदुबु चावख्रब डिपार्टमेंट मा लेइन लेइन मफम कया द मांग थलिब कया सि खंगसिन उसिनदन लाइथोक पाइबसि यामना लेबक थिबनी लानाइ मियो सिंग थिका तौबो सिंग अमदी थबक असिबु थिंगनबगी दमकत लेरिबा डिपार्टमेंट की मियो सिंग फावबना सिंगदगी लेबा कोर्टुन सिनरी लमदम सिगी फमनाइबे मियो कया याउन चथब थबक ओइबना कनागम मियो यमन हेक्ता थिंगलुबसु किनबदगी कनासु कैजु हाइनते लमदम सिक असुक सिंगमाय के पक्तकना मई थादोक्तुन मंगहलइबा असिसु अनुभव नत्रबनी इसाला नाय खके खुदोंग चाबा खलगा प्रकृति के अतुक फजब मफमसिंग असि उमंग तकन बाहाइबसिदी यामन मथोंग चादब थबकनी असिगुम कयासिन मरम ओइरगा लमदम सिदा अइंग असai खल काइथरलिबनी हाइबसि इखोय मियाम हुमना खंगमिनबो मथौ ताइ हिरम असिदा सरकार अमदि मैलिनब डिपार्टमेंटना अखनबम मियंग चंगदुना अकाइब तौरिबा मियोसिंग असि मतिक चाबा दंदि पिहोबो चुंगनी नत्रगदी सही खरगी तुंगदा मणिपुरदा प्रकृति ओइन leijaramba chingpa turel singi phifam kari oirakani haiba tambangamde miyamta paudamjariba Seidur Maibam Editor MAMI TV Mahousagi leijaramba fajaraba chingpa turel amadi umang wamang kaya Mioibada sijinananingba mawongda sijinarakpana chahi khudingi nongju nungsagi khal kaitharakli Chaokhat thourangi thabak touribani haiduna ching singdagi JCB sijinaduna leibak kotholaga thingbinaba leitana masa masagi apamba mawongda sijinari Hiram asigi matangda MAMI TV gi Editor Seidur Maibam na Thoubal District ki tongan ba mafam singda leiba ching singda hoina chatuna yengsilubagi lenga amadi mari leinaba department da paudam ama Imphal More lambi pakthok chauthorakpaga mari leinana lambi asigi maril da leiriba ching kharadi nongma gi piksilagli numidang faubada floodlight sizinaduna chingdagi leibak kotnari asigumba kayasna maram oiraga chahi kharagi tungda manipur gi ching kharadi ching leirami haibagi mami fauba mutkragani khali manipur sarkar gi forest department asi forest ki oiba mafam sing ngak sena bani haiduna yamlaba senfam sing toina kaithoklibani adubu chawkhraba department ama leina mafam kayada mangtharakliba kayasi khangsinnadana laithokpa haibasi yamna laibak thibani Lanai mioi sing tika tauba sing amadi thabak asibu thingbinabagi damak leiriba department ki mioi sing faubana chingdagi leibak kotuna sijinari lamdam sigi famnaibe mioi kaya yauna chathaba thabak oibana kanagumba mioi ama hekta thinglubasu kibadagi kananasu karisu hainade lamdam sigi asukpa chingmai kaya paktaknana mai thadoktuna manghalak-libase anoba natrabani Isala nai khudong chaba khaki khallaga prakriti gi mafam kaya bu karishu leitana manghanba haibasi Achouba khongthang nate Asigumba mathong hoktaba kaya sina maram oiraga ngasidi aying asagi khongchatta ahongba kaya laktuna lauba yauna tongan ba agriculture ga mari leinaba thabak singda chauna akaiba piri haibasi mioiba ama oina khangfam thokpani Mahousagi oiba fajaraba saktam kaya kaitharakliba asida aikoi masel amana amada taisinaduna laithokpa chumloi hiram asida isa na lofam thokpa thodang lauduna Mahousagi fibam kanba haibasi tangai fadabani Lengak amadi mari leinaba department asu hiram asida chenariba mioi sing faduna logi oiba matik chaba dandi pi hoba chumgani natragadi chahi kharagi tungda lamdam asi kari fibam oirakadagi haibasi tambangamdre Bina dombo thagatsari